Nupi gi maiyokta chathaba meeyot meenei hanthahannaba amadi lefananaba meeyamda paojel piraduna GERINDA LOITONGBAM NAITOM car thouduna Imphal dagi Delhi phaoba chatkadouri. GERINDA lalambung makhong takhelambam laikai dalaiba L Johnson Singh amadi loitongbam ongbi Somi Devi anigi machanupi ni. GERINDA LOITONGBAM NAITOM Maruti Swift car amada Imphal dagi Delhi tamna chatkadouri bani. Khongchadasi January gi tang kungani gi ayuk pung 13 taba matamda Kangla gate dagi Khongsangani. Imphal dagi Delhi phaoba chatkadaba khongchat asida Kohima, Guwahati, Siliguri, Patna, Lucknow amadi Agra nachingba mafam kaya satlaba matungda Delhi gi India Gate ta thungani. Masagi chahi kungani thoi khakta ngairibi GERINDA LOITONGBAM na phongdorakpada rape, molest amadi sexual harassment khak natana domestic violence su nupisingda chathaba meeyot meenei gi manungda achauba hiram ama oiribani. Nupa nupi animak thak manai haina maikai kayadagi laujarabasu tasengna nupa amasung nupi gi thak asi manaribra hainasu hanglakli. Meeyamda paojel asi yohananaba pambai kaya lairabasu gari thauba haibasi empowerment ni amadi nupa na tauba ngamba khudingmak nupi su tauba ngami haina utningbana pambai asi khankhibagi achauba maram amani haina phongdorakli. Khongchat asida phauduna chatkadauriba lamsing asida lairamba school amadi college singdasu paojel asi piraduna awareness program sing pangthok lamgani hainasu phongdorakhi. 2018 gi April adwai da khoi ma da approach to hore khoi ma sna ya de nupi na thandone kamai chatkani kamai tawgani ina haibadi nupi sontharaga leiba de nupa gaina ngamme na tawbase nuwaite khote chachage khotke na haibane da khoi ma sna ya dre hamba de ngai se matam October da mu hire approach to ma chatke khotke na de handaki je khangau da nai ma nang chatoi targadi ai anti hoiga wari sanaraga kholaga message se puraga awareness piboina chatlu haidana khomana ayaba piraga yamna wana smain chachagibani aina tangko nipan la chatkadori ba khongchat ase miyamna na chalmakni na chamakni khanbiraga miyamna support tawbiyu message India gi state mafam kaya da awareness piuraga ai imalebak manipur amuk khalakpa mai pakna halakpa oijage mayamna support tawbiyu mayamgi thaujalasu mai pakpa oijage haijani. Times of Manipur Tom TV ga akhanana unaba aduda GERINDA gi apokpi Srimati Loitongbam ongbi Somi Devi na phongdorakpada matam kayagi mamangdagi masanupina khongchat asi chatnaba khanghalakibadi kuire adubu satlo haina ayaba hek pithokpadi ngamkhide. Miyamgi oiba paojel puduna chatkadaba oibana ayaba asi peeba loinana khongchat asida pukning thaugatkani. Apokpi mama khaktanatana imung manunggi miyoi sing maroina GERINDA gi mapubok Loitongbam Zugeshwar Singh, Mabok Moirangthem Satyabati, Makhura L Nicholson amadi L Nelson galoinana Mamabok Irengbam Sundarina achauba thaudang lauri. Satkadauriba khongchat asida changadaba khudingmak lanai oina puthokchabani amadi hauzik phaubagi oina mateng amatta pirakpa leitri. GERINDA gi khongchat asi miyamgini maramaduna miyamna nungsibiyu amadi mateng pangbiyu haiki. Isana lambi sang sakibase hoi kitangi pakhase isana PMO ibegi ado pakhasaraga su magi awareness sima pirage magi thona do aisu isagi thona se puthokchara sanu adegi mayam manupi da tawriba mayam se sibanu tawbungami haibase uthokchara sanu haibagi aina sumonde am support tawre hoji se chachara sanu haibagi pandam dai su jum leijare isana sakiba matam sida mai pangna sakiba oina ba lambi da su mayam support tawiramu adoga halakpa matam da su mai pangna halakpa gi mayam na bor pibi aina haijaningi mayam maitei nupi gi thona aikhoi punomna khangduna lairabani ngasidi amo GERINDA LOITONGBAM na maitei nupi gi thona utuna ngasidi Imphal dagi Delhi phaoba masa mathanda gari thauduna chatuna crime against women gi maiyokta kholau puduna chatkadauri ima ngasi aikhoi GERINDA na aikhoi gi crime against women gi paojel puduna chatpa sida aikhoi maipa poibiu aikhoi Tom TV gi maikai dagi su aikhoi best wishes pijari video journalist Naresh ka loinana paudum jari ba onal samanduram Times of Manipur Imphal.